Image PAODAM eng tabiribasingbu Namaitham Kajal Devina Khurumjari. Ahanbada Maruiba Pau Pijari. Leibak asigi National Song Oriba Bande Mataramgi Chahi Chama Yankai Surapagi Chahi ama chukna chathagadaba palan tharok masi haudokre. IDP Singna Makoina Lairiba District Singi DC Office Singda Thomjinduna Kongjang Sangsankre. Loidana Manipur University Sports Committee Mieng Makhada Thoba College ta Sartharapa Inter College Volleyball Men's and Women's Tournament ngasi lusin kre. Mapungoi Pau India lenga ki tungi asamba mieng amaga loinana pakhalak liba Big Bharat 2047 loinana chakapa maromdom lepchaba ngamba lebak ama oineba pumna makna honamne se haina Manipur Governor Ajay Kumar Bhalana phongdorokli ngasi lebak asigi National Song Oriba Bande Mataram gi Chahi Chama Yankai Surapaka Irina Lebak Sin Tungna Pangtok Nariba Commemoration Taranga Mailena Manipur Lengak Sinduna Palace Compound Leba Manipur State Film Development Society MSFDSK Auditorium Hall the Pangtok Patharam Amada Wafam Asimahang na Pangdok Kibani Chama Yankai Dak Shuba Bande Mataram Gitaram Maduda Lebak Asigi Tungan Tungan Best Kayagi Cultural Dance Sings Utki Taramaduda Lang Tabal STG MLA Karam Shyam Paswa STG MLA Sapam Kunjakeshor Nambol STG MLA Taunauzam Basanta Kumar Amadi Manipur Chief Secretary Yauna Makok Thongbo Official Kayana Saru Yaki Tauram Aduga Mailena Manipur Governor Ajay Kumar Bhalana Makata Aduna Hai Lebak Asibu Amata Oina Punsinduna Apunbage Kolau Ama Purakna Bahotna Bada Achoba Taudang Pangal Pikiba Isai Astige Saisak Asina Lebak Asibu Hena Mapangal Kankat Handuna Chokatpa Maramdom Lepchaba Ngamba Lebak Ama Ohen Bada Aikoi Puna Taudang Nominasi Amadi Lebak Astige National Song Oriba Bande Mataramgi Chahi Chama Yankai Surakpaga Mailena Ngasi Pangthok Liba Palantarom Asi Isai Ama Oina Lahaloisi Masina Irebak Iramdam Masibu Ngakpada Aikoi Puna Taudang Nominasi Haina Wasak Minasi Amadi Iramdam Irebak Asibu Ngaknaba Kanna Hotnabada Achoba Taudang Laukiba Aikoigi Atauba Singbushu Ningsing Minasi Amadi Makoigi Tauna Adu Kawumsi Tung Indina Chatsi Fongdoki. Work together for a unified and progressive India. Let each of us in our own way continue to serve our motherland with sincerity, honesty and love. Vande Mataram once again. Jai Hind. Bharat ke National Song Oriba Bande Mataram na Chahi Chama Yankai Surakpagi nationwide oina Chahi ama chupna sathagadaba palan thauram hodopagi tharom ngasi Manipur gi tongan tonganba district sing desu DC sing amadi makoi staff sing na National Song Bande Mataram punna sakminuna saru yanaki Thawbal district ke oina su DC Thawbal hana kamai IS kadunyana ADM Aribam Amarjit Sharma SDO Thawbal Arvind Hanglem IS amasung ate district level officials sing na saru yaduna DC conference Hall da Pangthoki Tharomaduda Saru Yakiba Singna Punna Bande Mataram Ishe Sakmina Bagaloinana New Delhi da Prime Minister Narendra Modi na observation Haudopagi Tharam webcasting e Kutang da Punna Yingminaki Bisnupur District ke Oinasu DC Bisnupur Puja Elangbam na Luchingduna Mini Secretary Bisnupur ge Conference Hall da Miyam Punna Bande Mataram Ishe Sakminaduna observation Haudopagi Tharam da Saru Yaki Commemoration of 150 years Bande Mataram Tharam NS Unit 1 Amadi Aikal Royal Academy of Law Oinan Masinuna College Asige Seminar Hall da ngasi pangthokre Tharam aduda Royal Academy of Law Oinam Governing Body ge Secretary Y Ramananda Ragi Guardian Representative T Maino Donor O Nimaichan Amadi Ragi Principal Eliza Maisnamna Athiba Mitungnen Oina Saru Yaki Tharam aduga Marilena Royal Academy of Law Oinam Governing Body ge Secretary Y Ramananda na phongdokibada Bande Mataram Hariba Isai Ashina Bharat Asibu Ningkha Tambagi Ihulpi Kiba Ekoigi Liberty Panghankibani Haiki Nakan Amaram Dasu District Administration Bisnupurgi Meeng Makada Let us work for unity rise for nation Haiba Wakalonda Unity March Tharamga Mailena Pre-activity Oina Unity Run Rally Ama NSS Cell Manipur Sinduna College Asidagi Hauduna Oinam Bus Stand Fauba Chatluraba Matung College Asigi Campus Chatluishin Ki Leibak ki thabak tawbada Terence Singh Thadokpa Yamna Tangai Fade Haina Lamlai Kendra gi MLA KS Ibom Chana Biramon College Sawang Bungna Senduna Pangthokhiba Bande Mataram gi Chahi Chama Yankai Suba Mapo Kumonga Marilena Phongdokre ICAC NSS units
YRC Biramangal College Sawangpungna sinduna college asi gymnasium hall da pangthokiba tharom aduda Biramangal College Sawangpunggi principal in charge Dr. A. Jivalanta, ICA coordinator Dr. C.S. Ganazit, academic in charge and Rasmohon DDO Dr. K. Brajakumar na chingba saruk yaki tharom ga mailena MLA KS Ibom Chana makha takibada Prime Minister Narendra Modi na Bande Mataram gi maru eba mayamda nongna ningsingnaba isai asigi chahi 150 suba mapok kumon pangthoknaba pautak piribasi aikhoina thamoi sengna ima leibak nungsibagi wakhal lehennabani asengba leibak ninge hairabadi lanai oina leiriba apamsing thadokpa tangai fade haibasi aikhoi punna khangminasi haiki National Health Mission ki makhada District Health Society Kaksing Nasinina Kaksing District ki oiba accredited social health activist asa convention 2025 ngasi Kaksing District ki Kaksing Fokshipat lekai da leiba library and information center Kaksing gi mipun sangda pangthokre tharamadu da P Santikumar ADM Kaksing na athiba mithung Dr. TS Rajan CMO District Mission Director District Health Society Kaksing na tharamapu amasung Dr. KSS Sumati District Family Welfare Officer DFWO District Immunization Officer DIO District Health Society Kaksing na akhanaba mithung oina saruk yaki Kaksing District ke tongan ba lamdam singdagi lakpa asa singna saruk yakiba tharomaduda mathau masak khangba amasung mathau ningthina pangthokpagi damak khangatlaga Kaksing District asigi asa nipanda makhoi gi thabak adubo Pukning thawatpa oina sakhangche amasung selgi manapidina pukning thawatpa utki tharomgi manung channa asa workers singna lawriba thaudang sing utpa lilamacha role play sing uduna athoi ahen tanaduna makok mathang takraba singdasu mana singyen thokki thauram adugi mithung singna asa workers singna lawriba thaudang amasung makhoina leibak asigi mipum khudingmak masa mau faba nada yektaba leibak ama ohennaba lawriba thaudang adubu singthan duna Singthabaga loina asa workers singi thaudangi damak thagat pasu phongdoknakhi Kangpokpi District ki New Kaithal Mami Police Station na konba Imphal Juribam lambi gi kangchup amadi leimakhong area da leiba kuki khul singda leiramba popi thabagi loksang sing Ed Jalarong United Front ZUF na mai thalotuna manghankhre hadi ZUF ki cadre singna Langjol khulda lawsang mari amadi songlong khulda lawsang mari mai thadoki hari ZUF ki maikaidagi ZUF na konba area da popi thaba yaroi makhata na popi thaba mafam sing manghan khigani haina warning tawkre panba yabadi hariba area asida tha sigi amadasu ZUF na atopa Lausang amadi gari kaya amang ata thokan khiba leikrabani loina Kangpokpi Police CRPF amadi Assam Rifles ki maikaidagi shu hariba mafam asi November anida popi yan khiba leikrabani Manipur da leiriba Assembly constituency ki manungda Ketrigao ACS na mapi mapa leitabagum sonthana leiba AC ori ACS da lambi thong semgatnabagi damak center dagi thadarakpa scheme kaya Kangatang onduna leiri haina MPCC ki Sports Department ki Chairman Wahengbam Rojit LS Bullet na phongdorokli ngasi Manipur Press Cup ta pangthokpa paugi mifam da Rojit LS Bullet na makhata na hayaduna hai Ketrigao ACS da hojik yamna maru oinat Cheliba Iril Turel Amadi Kongba Turel Ising Icha Humlak Thengnaduna Imung Nising Manga Henbada Awaba Nangduna Lady Howjeksu Turel Ge Torban Ningthijana Semgat Pidabana Kunja Sing Mipaiba Poknari Mashida Sunatana ACS Ge Lambi Thongi Fibam Aduki Matik Fibam Sokle Atuba Matamda Concerned Department Ka Tanaraga Loshina Hotnabiu Local Area Development Fund Ge Senpam Sing Kaithakrabashu ACS da Chapkhat Tharangi Mami Amata Tadri Masigi Matakta Bamon Kampudagi Kalika Tabagi Lambida Litan Thong Manakta RCC Thong Ama PMGSY Gi Makada Saba Horamba Thong Asi Howjik Lepkre Lisingani Kumathoidagi Horaga Lisingani Kunithoi Fawi Manungda Loshingadaba Thong Asina Chahi Ahum Changna Howjik Fawba Loshindana Thamba Haibasi Angakpa Fawi Thong Asi Savada Sisinagadaba Pot Yochai Kaya Kangkhong Chaiduna Lambi Nak Yetta Thamni RCC Thong Saba Asigi Mathakta Mahak Masana RTI ama tharaga information collect tawragani amadi ACS gi mapi mapa oiba amadi mari lenaba authorities singna namsinduna thamliba sotharaba ACS bo mieng changbiu haina appeal tawki kari maram ki lepno haibna singba ai gi site ki shu ai madu RTI tharaga information de collect tawjarage loina na ai ngasi press media gi puthangdagi ai ba thongshi tharaga the concerned department na loina na ai koi gi dagi bo honorable MLA na initiative lobiraga athubuda lotion view have the say ai
Chahi ahom phajilakadawraba haukiba ing kumjalising Ani kulumdagi me ahomdagi tholakhiba irang asna maram oiduna Kaksing district ki tongan ba lip camp sing da changda from lauduna lariba internally displaced persons sing na lengakna hauji makoida yengbiriba mi eng makoigi pibiriba tengbang polam amadi senthangni matangda pende amadi matam chana pifam thokpa senthang pithopide haiduna ngasi tongan ba lip camp sing da lariba inmates sing na Kaksing district headquarters officer laktuna deputy commissioner Kaksing gi office mamangda wakal khongjang sangsin grey deputy commissioner Kaksing amadi Naba officers sing unanaba hotnaki adubu DC Kaksing di out of station oiramba amasung makok thongba officers sing atoba thabak chatnarambana unaba fangkide ngasigi khongchot aduda saru yakhibi napat awang lekai degi haikrujam romi kobi IDP inmate amana phongdorakpada hauji paliba lenga asina IDP singini haina pibiriba Nomagi lupa marifu mari asibu kanagumba amana khazik farak tabadagi hotel amada changduna khechri ama trabagi mamal fawa konaribra adubu masisu fare lengakna order thokiba numitagi hauzik fawa IDP kharadi karigumba amata phangdana leiri kharadi phangkibasu yauri hariba IDP sing asidi adumak chara henduna siro haribra haina hangladuna pendaba wafam kaya lengak amadi mailinaba authorities singda hangnakli mahakna makha tarduna hai hanadi committee singna koichen chembiduna hotnarambani adubu haujiti masada DVT khuthangda direct paisa changnak labanina committee singda makha tana kari hariba ngamgadoribano pirakliba senfam khara asina imung amagi essential item chana thaknaba macha masu singi larik tamhanba amadi khudaki oiba ana aye yarakpada karamna mayok nagadoribano Pirakliba senfam asidi imung amagi chakhomgi sing leba fawa konaroi hiramasida lenga amadi mailinaba authority gi miyoi singna wakhal munna khanghan ningi haiba wafam su phongdokhi khongchat aduda saru yaramba inmate nupa amana su phongdorakpada athubada lengakna mayum hanjunaba sinbiu makoi su miyoi bani macha masu phaba lambida semningi haina su pendaba phongdokhi Wangutera High School da chunga from Lauriba inmate naha amana hai lengak na hana jeng chak amadi essential item khara pirambadagi khanghaudana lepkhiduna DVD khuthangda paisa piragani hairaga haujik fawba nimit tare ne hela fawba pidribasi makoibu chara helu haribara masi athuba matamda mailinaba singna yengshimiduna IDP singna thengnariba awabasi kokna ba honabiu natrabadi khoisaunaraba IDP singna achoba irang hawrakloi hainingai leite hainasu cheksing wasu lengakta kondorakhi Anadi moina khoigi mateng pangbirami adubu hujik moina karigumba akhoida budi moina haiba nate ai khoina leiraktaba matamda moida haibadu akhoina bu ngamgi taraga hauji akhoida paisa changrabani akhoida isagi pocket ta paisa changa abanina akhoina moida hairuba matamda akhoina su haiba ngama aroyaba sakana athuba matamda meng changa ganda ngasagi dai investing awa khoyang khosang no laga irang thokringai matamsida irang tholakpa yana leire irang thokringai da department na khoigi pungin chingin biraga khoigi lairiba IDP gi awabsu ubiu karim ubidraga ya ma yum sab loi bot adu kasu kaide tabu thamoi gi akibu di adu leiri hajabani akiba habsi kai no kanda masagi yena bising don yena khada leiri ba yena bising dan tan thok biwa yena bising dan lution biwa ba adu ko mugi policy di tawde bida no mugi cheng khara piraga khoi hingan gani akoi thakani na thakpa targadi inmate singje kham ngamdaba magi kham yaw khangabani kham ngamukta matamduradi kai thokani habje jo khandabiba phai Amaramdasu United Lip Camp Volunteers Committee Kaksing District nasu lengakna ikhangkhangudana larokliba khongthang asida pendaba amadi nungnama wafam kaya su phongdorakli ngasi pangmi singa unakiba amada committee secretary Premjit Mayeng bamna phongdorakiba Chahi ani makai hena volunteers singna kathokpa gadona hotnarakiba kaya asi marilina singna amata ubiramdana karigumba amata su tana biramdana lorokpa khongthang asi apenba oide haujek IDP singda DVT pigadawriba asida verified tawba asi kanana tawadawribano account lejaramdaba singina karamna tawadawribano ana ayek yarokpadana kanana yengsinbigadawribano hanadi committee singna wana fund drive tawduna chen chongnambani adubu lenga amadi authority na kari amata khangbiramdabasi yam laibak thibani hana layeng bada chongkhibagi sanfam puthok pusin tawbagi gari awaimal konlik seminar dambur yum kupnaba jingana chungba potlam kaya chahi ani makhai hena wairubagi senfam na kanana pigadawribano asigumlaba committee singna wana kathoktuna chenjarakliba kaya asi afa fata tana birambana afaba oiramgadabani haina su phongdorakhi
Lengakna pifam thopa IDP singi senfam matam chana niyom chumna pithupiu IDP singna kaptuna churai hendana lariba asi yengba ngamde haina su lengaki puning chingchinlakhi जो कोई में खाना का लापनी अदु खांगा लक्की बुलाइते मकोई गिदी करी करी तो बनो कोई कनो मुखो जो तो बन तो पदम तो रंगने अदुम करनो हागे हागे कोई अके मके तुम लकत अदमाना तो लाए अदमाय तो दना लेरे अकोई जि लेरे कोई गिजी कोई की कमिटी जि तुम इन लाइक ठोकते बा अकोई ना जि पिजा कोई ना ngasi बो रिलीफ केम हांगा प मतमदा अकोई की हेल्थ की हारोने हेल्थ की मरमदा अना लायंग बगी मरमदा ngasi changi बो ऑपरेशन तो बो ओइरो को लोग लाय हो तो दना रिलीफ केम volunteer committee कक्षिंग ये लाइदब कमिटी जिना कोई पैसा जे खागत अरगा लनाय Langol ke quarter da chungja from laduna leriba IDP singbo Manipur lengakna mioi bagi minung se machet amata yaudana lenga ke quarter adudagi thalotuna chakhina ba khangalakliba si maram chade handopiu karigumba nam hadana tanthokna ba khotnarakpada tholakpa afafadagi daita khudimak PR lengakna pugadabani haina kokomi ge ko convener yumkhaibam Sujit Kumar Khumana phongdorakli iramasiga mailena ngase coordinating committee on Manipur integrity gi lamphel parta laiba mayai loisangda pangthokiba pawgi mifam amada mahakna makha taraduna hai awa maisa khangduna leriba IDP singi hingbada changba tangai fadaba potlam singi awat apadana pik thalaga leriba amadi makhoigi mayumda hanjaningbagi apangba kaya ase lenga asinesu khanglibani asigumba kaya sing asibuna thaiduna thamlaga sangai festival la pokning changlaga achoba senpham kaya kaitholaga pangthokna bahotna basi maram chade masida kaithokadawriba senpham sing adu IDP singda thadabana achumba khongthang oigani amadi sangai festival di hojik thokliba irang asina nakhai singna loisilaba matungda makha tana kayarak pangthokpa yai haiki loinana langwal ge quarter da chongja famnadun leiriba IDP singbo lengakna mioi bagi minungsi yauduna quarter sing adu thadokuna chakhinaba khangalibasi maram chade makhoigi tangdu leitaba punshi ama phangdri fawba hariba quarter asida lengdena lehengadabani karigumba lengakna makhoibo namfu safu tawduna tanthokna bahotnaraknabadi maduda tholakpa afafatagi daita pumba hojik paliba PR lenga asina pugadabani phongdokhi maram chade masi kudakta masi lengakna masi moina haribasi kudakta handogadabani karigumba lengakna namfu safu tawrakanda IDP singsi water ji thadok na sakhin ba hairak pa madada thori to thodom yam thoropada hoji paliba PR lengak sin madugi responsibility kudimak se roina pugadabani ha bo homsni thamjeri se Yaripo Community Health Center asi Community Health Center ama oibagi thakta mathau tawdre Dr Singh Health Center asida langtre haiduna ngasi nongpok sayang apunba look 80 unit 2 amadi maira paibi singna hawaktuna Yaripo Community Health Center thongnon sinkre ngasi gi miyam gi khongjang adu da saru yakhiba mioi amana phongdokrakpada CHC asida specialist Dr Chayol amada nongma khakta manglai CHC asibu matamga chunaba hospital ama oyanaba haiduna Dr Mari hospital asida purakhibani Dr Ani amadi nongma khaktamak mathau tawramki miyamna chayol amada numit nini natraga humni mathau tawbiu haijarurubada yaraktabadagi CMO amadi DC Thaubalda haijaruri atopa amana CHC asidagi birth certificate lobada paisa yamna lobadagi mamangda DC Thaubal oiramba Sovasta haijarubadagi DC masana paisa yamna lodana ba khangan ba laikre adubo handak ikui kuidena birth certificate issue tawriba CHC asigi supervisor oina leiriba nahakpam tomba koba mioi asina yaripok bisnu nahadagi lakpa mioi singdi certificate amata piroi haibadagi saunaduna CM oda complaint tabuna leiringai choirak asida ngarang mak lekai gi mioi ama birth certificate lauba changlubadasu ningai sangdainaba thoki hariba maram sing ashina matam amada afaba hospital ama oinaba haiduna miyamna kanna hotnaduna CAC gi thakta purakhibani adubu CAC olaga henna marai chaitharakliba asi Dr Robinson na control ngamdabadagi loina tholakpani maram asina M or in charge amadi birth certificate pariba nahakpam tomba transfer toba natraga mahakna pariba form asi trans tawiu madu thabak to onthok tri fawba CAC asi thongnon singani haina phongdorakli ꯇꯦꯟ ꯇꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯃꯁꯥ ꯄꯤꯔꯤꯕ ꯃꯤ ꯃꯁꯥꯃꯛꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯄꯩꯁꯥꯗꯨ ꯀꯥꯏꯅ ꯂꯧꯕꯤꯒꯅꯨ ꯂꯩꯇ ꯂꯥꯏꯔ ꯃꯌꯥꯝ ꯌꯥꯎꯕꯅꯤꯅ ꯑꯗꯨꯒ ꯗꯤꯁꯤꯗꯁꯨ ꯃꯇꯝꯗꯨꯒꯤ ꯁꯥꯁꯣꯐꯥꯁꯇ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯈꯤꯕꯗꯒꯤ ꯃꯣꯏꯅ ꯄꯩꯁꯥꯗꯨ ꯌꯥꯝ ꯂꯧꯔꯅꯨ ꯈꯣꯠꯂꯅꯨꯅ ꯍꯥꯏꯈꯤꯕꯗꯒꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ NCD Cell District Health Society Thaubalna Senduna National Cancer Awareness Day 2025 observation gi tharom ama ngasi Primary Health Center Tarangpat ta pangthokre tharom adu da Dr M Bikramjit District Nodal Officer NCD Cell Thaubal Dr L Rajan Kumar
Senior MOPAC Charangpat CS Basanta District Program Manager AC Thawal Dr. S Padmavati NCD Epidemiologist na mathang sitna Chief Guest President amadi Guest of Honor sing oina saru yaki tharomaduda Dr. Bikramjit DNO NCD na stress on prevention measures high bahiramda wangangaduna miyamda appeal tawduna high hidak managi potlam sing chaba amasung maikhu oina sijinnabagi hainabi thadopiu amadi yu thakpagi chang hantahanduna haksang fana leinaba afaba chunjak chabagi hainabi aikoi puna leinaba hotnaminasi nganna khangawbana cancer leina asidagi punsikan bangami maramasina miyamna matam chana anaba singbu screening tawnaba pukning thawat minasi cancer leina asi layengnaba lengaki PMJAY CMST amadi atay social benefits kaya piri haina so miyamda paudam ki DC Bisnupur Su ODB Indian Red Cross Society Bisnupur District Branch ke President Pujai Alamam IS Chairman Dr. Wahang Mongulapi Singgit Thausil Makada Voluntary Blood Donation Camp ama Department of Transfusion Medicine RIMS Impal da ngasi pangthokri tharomduda Indian Red Cross Society IRCS Bisnupur District Branch Chayata Foundation New Life Foundation Manipur People's Resource Development Association Bisnupur Department of Transfusion Medicine RIMS Impal State Blood Transfusion Council Manipur Manipur State S Control Society National Health Mission Manipur na kusan manasinduna pangthokpani tharomduda IRCS Bisnupur District Branch ke Secretary Dr. Huitrom Roman Treasurer Thoksom Netaji Committee Members sing Mayangthem Ivo Hanbi amadi Khwarakpam Khogendro saru yaki tharomduda masagi Yankai Lak Suba Oina Epiriba IRCS Bisnupur District Branch ke Joint Secretary Huidrom Shamchan Amadi Women Committee ke Convener Maibam Binde Yauna Volunteer Sing na Lemna APK IRCS Bisnupur District Branch ke Treasurer Thoksom Netaji na Phondo Kibada Igi Mahut Sinnaba Atopa Postok Laitabana Epiba Yaba Mioi Kudingmak Tokuna EP Ministry Hospital Laiba Igi Awapa Mensinbada Thaudang no Ministry Haiki Kaksang Itay Committee ke Thabak Thorom Kayada Matam Sangna Saru Yaramba Amadi Committee SK Assistant Secretary Oina Fampuram Laba Kaksang Pazilekai Nursing Parengdagi Mayang Lamam Noren Elias Chingshona Haukiba Tang Mari Lewapopo Numita Lekidabada Kaksang Itay Committee Members Singna Ngasi Nungtil Pung Ahum Tabada Minute Ani 2 minute Leptuna Amaba Fongdo Pagaloina Lekidrabagi Imung Munungi Awabada Saru Yajari Haina Committee SK Secretary KSS Ram Charana Thadorokpa Cheral Amana Fongdorokli Department of Agriculture ki Director ki Mieng Makada District Agriculture Office Thawalga Khusam Naraga ngasi Hairok Part 2 Litanda Federation of Civil Society Organizations POX Manipur Amadi Nongpok Organic Sintaluk Farmer Producer Company Gapuna Khusam Naraga Hairok ki Lomi Singda Ningtham Mahimarong Rabi Crops ka Marinaba Mustard Oil Seed Amadi Fertilizer Yenthokre ngasi ki Maru Marang Yenthokhibaga Marinana Fox ki Assistant Secretary Organization Singthangamba Laishram na Aikibada Department na Kalakpa Asigumba Lomi Miyamgi Yaifanaba Thabok Thorom Sing Aikoi Puna Mateng Pangsin Minaba Amadi Pothok Sathok Marang Kaina Pothok Laga Jinjakta Mipal Tangdaba Niramda Manipur Ama Ohenabagi Damakta Aikoi Puna Hotna Minasi Aikoina Pothok Marang Kaina Pothok Liba Makai Mapaldagi Pochai Pushidapaki Chang Hantarakani Mapaldagi Pochai Pushilaktragadi Aikoigi Yamlaba Senpam Ama Mapalda Chaki Badagi Kanbang Amgani Adudi Natadana Aikoina Mapaldagi Pochai Pushilakwa Adum Ngairaga Leiraga Mapaldagi Pushilakani Haibagi Wakalonda Subanomba Talagadi Aikoi Mipal Tangba Lamdam Adumak Oidana Legadabana Subanomba Tanbagi Wakalon Adu Tadok Naraga Isagi Oiba Chunjakta Mipal Tangdaba Iromdam Lepchaba Ngamba Adugumba Kunai Ama Purakna Bahotnabada Aikoi Kuding Magna Taudang Lominarasi Law Lokpa Loreba Matungda Yamlaba Labuk Lamhang Mayam Ama Hangal Laga Lebagi Mahuta Mahi Marong Punna Taminarakanda Asang Batana Tanba Lamdam Ohelabada Aikoi Puna Saru Yaminarasi Aduga Fox Manipurasu Lomi Singi Lepa Letena Makatana Tabak Thorom Kaya Ama Pakachokigani Manipur University Sports Committee ki Mieng Makada Thawal College Thawal na Sinduna Ngarang Dagi College asida sa Tharakiba Oinam Ibedon Devi Memorial Manipur University Inter-College Volleyball Men's and Women Tournament asida Sinkri Team Taramathuna Saru Yaduna Numin Init na sa Tharakiba Tournament adugit Nupa Kanglup ki Oina Thambalmari College Oinam na aduga Nupi Kanglup ki Oina United College Sanda na winner Oikri Tournament asige Nupa Kanglup ki final match ta Thambalmari College Oinam na Liberal College Luang Samambo set point
ahum soino 25-12, 25-14, 25-23 da thoidina winner trophy gi mapu oikibani. Nupi kanglu ki final match College Sandal na Liberal College Luang Samambo set point 3-1 18-25, 25-15, 25-19, 25-19 da maithiba pidina winner oikibani. Luisinbagi tharomda Sports Thawal College के Principal Professor A. Navajendra Singh na अथवा मिथुंगलेन Thawal College Teachers Association के President and Ivo B. Singh na Tharomapu amadi tournament asige donor usu oiriba All Manipur Volleyball Association के Secretary gi thausu puriba Thawal Mari College oinangi Assistant Professor Dr. L. Baleshwar Singh na akhan naba मिथुंगलेन oina saru yaki. Ngasigi मिथुंगलेन Singh na winner amadi runners up oikraba team Singh da trophy amadi medal Singh khusin naki. Sanabagi Pau Polsar College Sayanglam Wawagaina Sinduna District Sports Association Koksing Sanabung Dasatariba Ayak Pam Pratap Singh Memorial Manipur University Inter-College Football Men Tournament 2025 ki ngasi sanaki ba match singda Thawal College Moirang College amadi Mayai Lambi College Mai Pakri Tournament asigi ngasi sanaki ba han ba match da Thawal College amadi Standard College Kongba anina sanaki match aduda Thawal College na Standard College bo Panjal Amasunda Maitiba Piki ani suba match na Moirang College amadi Unako College ani Sanabada Moirang College na Unako College bo Panjol Mari amada maitiba piki ngasi sanaki ba tournament asigi ahum shuba match na Mayai Lambi College amadi Saraswati Institute of Management anina lamba taunaki match aduda Mayai Lambi College na Saraswati Institute of Management bo Panjol Mari sanada maitiba piki. All Juribam Sports Association Asana Sinduna Juribam Higher Secondary School ge playground team Tarana Saru Yaduna Ahanba NG Rajan Singh Memorial Mini Boys Under 13 Football Tournament 2025 ki ngasi sanaki ba match UPC Bina Young Star Club po Panjol Nipan Sunada Maitiba Bikri hayang nutil pung ani makai taba matamda Ichel Club ka UPC ega sanagani. Arabada maruiba pau amuka handa pizari. Lebang asigi National Song Oriba Bande Mataram Git Chahi Mayang Kai Surak Pagit Chahi Amachuk Gadaba Palan Tarong Masi Hogdokri. IDP Singna Makuya Ladiba District Singi DC Office Sing the Thomson Dina Kongjang Sang Kri. Nayana Manipur University Sports Committee gimi ang Makada Thawal College Tatarapa Inter-College Volleyball Men's and Women's Tournament ngasi loisin kri. Matang asida imes paron sa nagsabalushin jari mieng tabiri basingbu ang mukahana kurum jari.